India da Starlink ki satellite beam tha de Elon Musk pawasi kanglei paki maira pawse dagi lokhut sabane Manipur da thogli bairang asigi manungda India da haujiki waina service haudriba Starlink ki internet sijinnarabra haina security agency singamade National News Report phongdoknari basida Starlink chalairiba SpaceX ki mapu Elon Musk na India da Starlink ki satellite beam tha de haina phongdorokle X ta thagalakpa post amada Elon Musk na hai India da militant singna Starlink ki internet sizinai haidi bawapam adu aranbani haire Starlink asi satellite ki matengna internet piba ngamba malemda khwaidagi ina khunba Elon Musk na chalaiba company amane panba yabadi state asida security force na tha asigi haukiba taraga humdoida Imphal East district ki manung chanba kairau khunok da sathagi ba thiba humbagi thabakta Starlink thaba router manba polam ama antenna ama amade atai khusu khulai kaya fagat khiba laikhravane Manipur da Starlink ki device Sijinnare Hairibasi Yumpham Yaodabani Elon Musk pawasi kangla paw se dagi lokhachavane India pumba da Starlink satellite beam sing muthatuna thambana Manipur da Starlink ki device Sijinnare Hairibasi Yumpham Yaodabani haina SpaceX ki founder Elon Musk na phongdorokle wafam asi Elon Musk na mahaki X ta thagatpa post amada phongdorokhibane ningsingba yabadi Indian Army ki Spear Corps na Imphal East District ki manung sana laiba kairau khunok da thiba humbagi thabak chathabada khulai kaya marum phagat khibane phagalaba khulai sing adu ki photo Indian Army ni X da thagalakhe photo sing adu da Starlink ki logo yakpa device ama yaurokpadage social media ama dimiyam na wahang kaya hangnaba horakhibane